Wari Sapuna, Tabiriba Simbu, Taram no Oxari. Nasigi Tankasi Hujadringa, Tabiriba Singda, Ningsing Jaba Amana. Wari Asi, Kanagumba, Kanagumbi Amataga, Mari Lena Jadi. Pum Namag, Wakan Sagat Japangakani. Lobirasi, Basanti Kangjamgi, Banglo, Ahum Subatanka. Asumna, Makoito, Machi Amadapula Punsinduna, Liptuna Lady. Anju Amadi Anjitadu, Kapana Suluere. Matam Aduda, Trinity do, Bindu do, Kadai the Leram Gadagi Haina, Amukalai. Asumna, Makoina Banglo Adutam, the Jensilakumatamda, Laimai the me and Matadun lady. Adubo, Makoide, Urudre. Mama so, Mambaga Karigato Baga, Makoina so, Yam the keen Jensilaku Oibanina, Tari Bamisak Aduge, Matabakta, Makona Netlaga, can't talk to the Jensen Cray. Asumna, Makoito, Machi Amadapula Punsinduna, Liptuna lady. Anju Amadi Anjitado, Kapana Suluere. Matam Aduda, Trinity do, Bindu do Katai the Ledam Gadagi Haina, Amukalai. Asumna Makoido, Liptuna Leding Aduda, Nahi Bagi Conjela Matari. Matam Aduda, Makoi Loina, Amana Amada, Sat Yenari. Nahi call Adusu, Adum Tadum lady. Matam Aduda, Makoigi Masada, Kibasu Asum Hengalaki. Trinity di Kibaga Kaya Changtre. Machanu Bigi, Kanbada. Aduna, Taribana Hekol Adomda, Makongdu, Tapna Tangba Hore. Mikup Aduda, Magi Mapurube Thomasna, Magi Kudang Adu, Tap Paragari. Kadai the Cabano. Matam Aduda, Trinity do, Macha Winningbana, Langtuk Araba Misna, Aniduna, Piroinana, Mapuro Babu Yang Lagahari. Ay Isabu Yamuningi. Isado Tiruki. Asum na kablai. Tansa aduda, Anjitan asum munna yang silubada, karigumba posak ama, tabagum lambi mayay aduda, laybadu uray. Madu ubada, Anjitana, makutu sat tindun hari. Father, do, at karino matadon lady. Anjitana tiliba makut adugi, mapachop chana, makoy loin yang lay. Adubo, sang sinduni yang gadabasu, loin na kinare. Kibasu pawi, kangning basu poki. Aduna, Ronald Amadi Rosan Anido, Hyped yang nari. Makoi Aniki Mityang do, Tari Basikarino yang Lucy Hybagi Mawni. Asumna Nido, Mityangi Paukum, Mityang Pinaraga, Mafam Adudagi, Makong do Tapna Tang Bahore. Matam Aduda, Thomas Amadi Atasing Adusu, Yamna Langtak Nana, Makoigi, Mike Yang do Lepe. Makoi do, Numidangni, Ating Bahini Hybagi, Kiana Bakari Metalatre. Ngarang dagi chak su charaktre ising phawba thakpoi thakdaboi toraga leirakibani asumna makoi anido mafam adu yorakle matam aduda Ronald na tadunu leiribadu karino haina haipet paktharaga yengsiluba matam dadi mi amagi sabal oirami makoi su laimai da tariba misi kananu khangbadi nate amambaduda aduna numidangi asukpa mafam oibanina kharaga kibane Madu ubada makoi anidu kanglaw lauri. Matam aduda kara laptakna leptuna lehuriba Thomas hoidu sat yang lai. Aduga makoi anidu amuksu phone plus light tu sat thanjinduni yengruba matamda bindu oiramki. Matam aduda Rosandu masada leiramba akiba pomba kokibagum laimaida tadunu leiriba machanupi bindubu kanghaudana sat kon khalaga mamabu kauraklami. Matam adudadi Trinity hoisu makoi loina chensilakle. Haujikti ure. Trinity amadi makoi loina bindugi hakchang ado. Asumna Rosan amadi Ronansu bindugi masa paiduna nomlaga kayara khana kauri. Adubu takidre. Bindugi masak adusu musile. Mayadagisu Kongol yamna thokle. Haibadi ngasai makoina banglo aduda ahanba nong tupa chensilubada nupi ema leiba urakpadagi amuk senthorakiba matam aduda bindudu tusindun lehokibani mana tusinba matam aduda ikhang khangudana lil ama chensilaktuna bindugi makhong chikki bindudu magi makhongda lenna chikku matam aduda khangboi kariboi toraga makhongduda magi makhutun amuk lamdunu yenglubani aduda su amuk lil aduna bindugi makhut chiglaki matam aduda Masu pakat poi kariboi toraga yamna kanna laujaki bani. Adubo magi mama mapa amadi mabung hoisu
ꯀꯤꯕꯗꯒꯤ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯃꯈꯥꯗ ꯇꯥꯔꯤꯕ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯗ ꯅꯦꯠꯄꯒꯤ ꯃꯈꯣꯜ ꯍꯥꯏꯕꯗꯤ ꯆꯦꯔꯦꯠ ꯆꯔꯥ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯒ ꯀꯔꯤꯒ ꯇꯧꯔꯒ ꯕꯤꯟꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯈꯤꯗꯕꯅꯤ ꯇ꯭ꯔꯤꯅꯤꯇꯤꯗꯨ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯃꯆꯥꯅꯨꯄꯤ ꯕꯤꯟꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯟꯗꯨꯗꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇ꯭ꯔꯤꯅꯤꯇꯤ ꯃꯥꯅ ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯁꯥ ꯄꯥꯏꯗꯨꯅ ꯂꯣꯝꯂꯒ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯕꯤꯟꯗꯨꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯌꯥꯗꯁꯨ ꯀꯣꯡꯒꯣꯟ ꯈꯔ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯃꯨꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯂꯛꯂꯝꯃꯤ ꯇ꯭ꯔꯤꯅꯤꯇꯤꯁꯨ ꯑꯁꯤꯕ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯁꯨ ꯕꯤꯟꯗꯨꯒꯤ ꯁꯛꯇꯝ ꯎꯔꯒ ꯃꯥꯏꯊꯣꯡ ꯁꯨꯛꯂꯒ ꯄꯤꯔꯣꯏꯅꯅ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡꯗꯒꯤ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯊꯣꯛꯂꯤꯕ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯕꯤꯟꯗꯨꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯗ ꯆꯥꯟꯗꯕꯂꯤꯕꯨ ꯄꯣꯂꯣꯏꯈꯤꯕꯒꯨꯝ ꯃꯥꯁꯨ ꯄꯣꯂꯣꯏꯈ꯭ꯔꯦ ꯕꯤꯟꯗꯨꯒꯤ ꯍꯛꯆꯥꯡ ꯃꯩ ꯊꯥꯕꯒꯤ ꯀꯥꯔꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯇ꯭ꯔꯤꯅꯤꯇꯤꯗꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯕꯤꯟꯗꯨ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯕꯣꯝ ꯇꯔꯥꯅꯥꯎ ꯄꯨꯔꯒ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯏꯆꯥꯒ ꯁꯦꯠꯅ ꯈꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯦꯀꯣ ꯂꯩꯍꯧꯔꯣꯀꯣ ꯃꯃꯥꯒꯤ ꯕꯤꯟꯗꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯃꯥ ꯆꯥꯟꯗꯕꯂꯤꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯊꯝꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯁꯛꯇꯝ ꯃꯆꯦꯠ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯣꯏꯅ ꯎꯔꯦ ꯆꯥꯛ ꯆꯥꯗꯕꯒꯤꯁꯨ ꯃꯁꯥꯗꯨ ꯂꯣꯏꯅ ꯄꯠꯊꯔꯕꯅꯤ ꯑꯗꯨꯕꯨ ꯑꯀꯤ ꯇꯨꯖꯨꯡꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯛꯑꯣ ꯍꯥꯏꯒꯗꯕꯁꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯩ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯦ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯆꯥꯎꯊꯣꯛꯆꯩ ꯃꯌꯨꯝꯗ ꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝꯁꯨ ꯂꯥꯏꯅ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯀꯣꯜꯍꯤꯡ ꯀꯥꯔꯕ ꯒꯥꯔꯤ ꯑꯇꯦꯛ ꯑꯀꯥꯏꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯕꯪꯒ꯭ꯂꯣ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯆꯪꯂꯒ ꯄꯣꯊꯥꯍꯟꯕꯒꯤꯔ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯧꯖꯤꯛꯅ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯧꯕ ꯅꯥꯏꯕꯅꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯗꯨꯕꯨ ꯂꯣꯏꯕ ꯅꯥꯏꯗꯕꯅꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯍꯛꯆꯥꯡꯇꯅꯤ ꯁꯤꯈ꯭ꯔꯒ ꯃꯥꯡꯈꯤꯒꯗꯕ ꯂꯩꯍꯧꯒꯅꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯐꯝ ꯂꯩꯇꯅ ꯍꯤꯡꯍꯧꯔꯤꯕ ꯇꯥꯏꯕꯪꯅ ꯂꯩꯍꯧꯏ ꯂꯤꯅꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯂꯣꯏꯅ ꯀꯥꯈꯠꯅꯔꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯊꯣꯃꯥꯁꯀꯤ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯁꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯃꯥꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯅꯝꯂꯒ ꯊꯥꯅꯦꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯂꯞ ꯆꯟꯅꯕ ꯇꯣꯡꯉꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯊꯥꯅꯦꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯇꯧꯕꯗ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯅ ꯍꯥꯏꯔꯛꯏ ꯐꯥꯗꯔ ꯒꯥꯔꯤꯁꯤ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯊꯥꯅꯦꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯔꯣꯅꯥꯜꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯥꯅꯦꯜ ꯑꯃꯗꯤ ꯔꯣꯁꯟ ꯊꯣꯃꯥꯁ ꯌꯥꯎꯅ ꯏꯜꯂꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯒꯥꯔꯤ ꯑꯗꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯔꯣꯅꯥꯜꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯒꯥꯔꯤꯁꯤ ꯀꯩꯅꯣꯝꯃ ꯌꯥꯟꯕꯒꯨꯝ ꯇꯧꯏ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯔꯣꯅꯥꯜꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯁꯥꯗꯨ ꯄꯥꯛꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯍꯤꯞꯂꯒ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯨꯗ ꯃꯈꯣꯡꯅ ꯉꯥꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯣꯅꯥꯜꯗꯣ ꯃꯁꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯑꯗꯨꯝꯅ ꯃꯥꯅ ꯇꯧꯔꯛꯄꯗꯨꯗ ꯑꯇꯩꯁꯤꯡꯗꯨꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯒꯥꯔꯤꯒꯤ ꯃꯈꯥꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ
ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯍꯪꯂꯝꯃꯤ, ꯔꯣꯅꯥꯜ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯔꯣꯅꯥꯜꯗꯣ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, ꯑꯪꯀꯜ, ꯃꯐꯝ ꯑꯁꯤ ꯑꯆꯝꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯒꯗꯕꯗ ꯃꯉꯥꯏꯔꯦ. ꯔꯣꯅꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯦꯜꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯃꯈꯣꯏ ꯂꯝꯕꯤ ꯀꯪꯉꯥꯎꯅꯔꯦ. ꯎ ꯀꯥꯕ ꯂꯥꯏ ꯀꯨꯝꯕ ꯂꯨꯏ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯇꯧꯔꯦ. ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯧꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯌꯦꯡꯈꯤ ꯃꯥꯏꯀꯩꯗ ꯎ ꯋꯥ ꯀꯌꯥꯅ ꯃꯁꯥ ꯃꯔꯦꯡꯒ ꯂꯣꯏꯅꯅ ꯐꯟꯗꯣꯛꯇꯨꯅ ꯍꯧꯔꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯌꯥꯝꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯑꯁꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯊꯥꯅꯦꯜ ꯑꯃꯗꯤ ꯊꯣꯃꯥꯁꯇꯨ ꯑꯣꯐꯤꯁ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯔꯕꯅꯣ ꯈꯟꯅꯔꯝꯃꯤ. ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯁꯣꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯕ ꯅꯠꯇꯦ. ꯁꯣꯝꯗꯅ ꯃꯈꯣꯏꯗꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯄꯨꯕꯗ ꯋꯥꯔꯕ ꯋꯥꯈꯜ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯕ꯭ꯔꯥ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯥꯟꯇꯤꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯒꯅꯤ. ꯑꯗꯨꯒ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯦ. ꯃꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯆꯦꯡ ꯑꯗꯨ ꯈꯖꯤꯛꯇꯪꯕꯨꯗꯤ ꯌꯥꯎꯔꯤ. ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯒꯗꯧꯔꯤꯕ? ꯄꯣꯊꯥꯐꯝ ꯂꯩꯇꯦ, ꯄꯂꯦꯞꯐꯝ ꯈꯪꯗꯦ. ꯃꯈꯣꯏꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯍꯪꯅꯕꯁꯤ ꯅꯠꯇꯅ ꯋꯥꯕ꯭ꯔꯥ ꯍꯥꯏꯅ. ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠꯇꯨ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯦ. ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯁꯨ ꯃꯈꯣꯏ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯀꯦ ꯈꯟꯗ꯭ꯔꯦ. ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤ. ꯑꯗꯨꯕꯨ ꯔꯣꯅꯥꯜꯗꯤ ꯇꯁꯦꯡꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯉꯁꯥꯏ ꯃꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯗꯨꯅꯇ ꯂꯩꯔꯦ. ꯑꯟꯖꯨꯗꯨ ꯃꯁꯥꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯟꯊꯔꯦ. ꯆꯥꯗꯕꯒꯤꯒ ꯋꯥꯕꯒ, ꯀꯤꯗꯨꯅ ꯄꯥꯈꯠꯄꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤꯒ ꯋꯥꯕꯅꯦ, ꯋꯥꯈꯜꯅ ꯃꯔꯣꯜ ꯑꯃ ꯂꯩꯇꯥꯐꯝ ꯈꯪꯗꯕꯅꯦ, ꯃꯆꯤꯗ ꯑꯣꯡꯗꯨꯅ ꯀꯞꯂꯦ. ꯑꯟꯖꯤꯇꯥꯁꯨ ꯂꯣꯏꯅ ꯈꯪꯏ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ. ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯟꯖꯨꯗ ꯄꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯈꯔ ꯊꯛꯑꯣ, ꯅꯪ ꯌꯥꯝ ꯋꯥꯅ ꯎꯔꯦ. ꯆꯦꯆꯦꯅ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ. ꯑꯟꯖꯨꯁꯨ ꯃꯆꯦꯗ ꯌꯦꯡꯂꯒ ꯏꯁꯤꯡꯗꯨ ꯂꯧꯔꯤ. ꯑꯗꯨꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯈꯔ ꯊꯛꯂꯦ. ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯃꯆꯤ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯏꯅ ꯋꯥꯃꯟꯈꯤꯗꯨꯅ ꯇꯨꯝꯊꯅꯔꯛꯂꯦ. ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ. ꯑꯁꯨꯛꯄ ꯃꯐꯝꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ. ꯋꯥꯃꯟꯕꯗꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ. ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯅ ꯑꯟꯖꯨꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯤ. ꯇꯁꯦꯡꯅ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯤ ꯅꯠꯇꯦ. ꯃꯪꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯗꯨꯅ ꯀꯧꯔꯛꯂꯤ ꯃꯥꯕꯨ ꯇꯣꯏꯅ ꯑꯟꯖꯨ ꯍꯥꯏꯅ. ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯃꯁꯥꯗꯨ ꯑꯃꯨꯛ ꯌꯥꯑꯣꯟꯗꯨꯅ ꯃꯆꯦꯗ ꯆꯦꯠ ꯀꯣꯟꯁꯤꯟꯖꯩ. ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ, ꯑꯟꯖꯨ ꯍꯥꯏꯅ. ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯇꯥꯔꯛꯂꯦ. ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯟꯖꯨꯗꯨ ꯃꯤꯀꯞ ꯇꯁꯦꯡꯅ ꯊꯣꯛꯂꯛꯂꯦ. ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯏ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ. ꯃꯁꯥꯗꯨꯁꯨ ꯀꯤꯕꯅ ꯃꯆꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯤ ꯃꯆꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯀꯦ ꯈꯟꯖꯩ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯑꯟꯖꯨꯗꯨ ꯌꯥꯝꯅ ꯀꯤꯕ ꯁꯛꯐꯝꯗꯅꯤ ꯐꯝꯂꯤꯕꯗꯣ. ꯑꯁꯨꯝꯅ ꯃꯥꯅ ꯐꯝꯅ ꯑꯀꯣꯏꯕꯗꯨ ꯀꯤꯔꯨꯞ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯦꯛ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯏ. ꯍꯟꯗꯛꯇꯤ ꯑꯟꯖꯨꯗꯨ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯆꯤꯟꯕꯥꯜ ꯃꯊꯛ ꯃꯈꯥꯗꯨ ꯎꯝꯁꯤꯜꯂꯒ ꯃꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ. ꯑꯟꯖꯨꯗꯨ ꯀꯞꯁꯨ ꯀꯞꯂꯤꯕꯅꯤ, ꯀꯤꯖꯩ ꯍꯥꯏꯗꯨꯅ. ꯀꯤꯕꯁꯨ ꯌꯥꯕ ꯅꯠꯇ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯦ. ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯌꯥꯝꯅ ꯀꯤꯅ ꯃꯇꯨꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯁꯨꯝ ꯇꯞꯅ ꯂꯩꯊꯣꯛꯄ ꯍꯧꯔꯛꯏ. ꯃꯥꯅ ꯍꯦꯛ ꯃꯃꯥꯏꯗꯨ ꯐꯖꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ. ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯪꯅ ꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯃꯆꯤꯒ ꯁꯨꯛꯂꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯀꯅꯥꯅꯣ ꯍꯪꯒꯦ ꯈꯜꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯟꯖꯨꯕꯨ ꯌꯦꯡꯂꯒꯦ ꯃꯇꯥꯒꯨꯝ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯡꯈꯠꯄ ꯍꯧꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈ꯭ꯔꯦ.
ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨ ꯍꯥꯏꯅ ꯅꯤꯡꯖꯈ꯭ꯔꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏꯗꯨ ꯐꯖꯅ ꯅꯣꯟꯈꯠꯂꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯟꯖꯨꯗꯨ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ ꯑꯟꯖꯨ ꯍꯥꯏꯅ ꯑꯟꯖꯨꯁꯨ ꯇꯥꯔꯗꯨꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯨꯁꯨꯛ ꯃꯨꯔꯒ ꯐꯤꯕꯝ ꯀꯥꯏꯔꯦ ꯃꯨꯈ꯭ꯔꯕ ꯀꯨꯆꯨ ꯑꯗꯨꯗꯒꯤ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ ꯍꯧꯗꯣꯡ ꯃꯃꯤꯠꯀꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯃꯁꯥꯗꯨ ꯀꯣꯟꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯟꯖꯨꯁꯨ ꯃꯁꯥꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯟꯖꯤꯇꯥꯅ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟꯒ ꯂꯣꯏꯅ ꯉꯥꯎꯔꯦ ꯇꯨꯝꯂꯨꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯄꯗꯨꯗ ꯍꯧꯒꯠꯅꯔꯛꯄꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯗꯨ ꯃꯆꯦꯅ ꯀꯣꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯍꯧꯖꯤꯛ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯟꯖꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯗꯨꯃꯁꯨ ꯃꯗꯨꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯃꯈꯣꯏꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯇ꯭ꯔꯤꯅꯤꯇꯤꯅ ꯃꯆꯥꯁꯤꯡꯕꯨ ꯑꯃꯃꯝꯇ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯃꯈꯨꯠ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯌꯥꯅꯁꯨ ꯑꯃꯨꯛ ꯆꯤꯛꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯌꯥꯅ ꯆꯤꯛꯇꯨꯅ ꯃꯅꯝ ꯅꯝꯕꯤꯔꯕꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯏꯃꯥꯅ ꯑꯁꯨꯝꯅ ꯌꯥꯅ ꯆꯤꯛꯂꯕꯅꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅꯕ ꯑꯗꯨꯒ ꯇ꯭ꯔꯤꯅꯤꯇꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯩꯋꯥꯅꯤ ꯇꯥꯁꯤꯜꯂꯨꯀꯣ ꯌꯦꯛꯅꯕꯒꯤ ꯃꯔꯨꯞꯇꯤ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯁꯨ ꯑꯃꯝꯕ ꯑꯍꯤꯡꯅꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯌꯦꯛꯅꯕꯅ ꯄꯂꯣꯟ ꯁꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯑꯀꯤꯕꯅ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕ ꯊꯨꯝꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯋꯥꯈꯜ ꯕꯨꯙꯤ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩ ꯌꯨꯝ ꯌꯧꯅꯕ ꯍꯣꯠꯅꯔꯁꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯇ꯭ꯔꯤꯅꯤꯇꯤꯗꯨ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯊꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯐꯥꯗꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯌꯧꯕ ꯑꯣꯏꯖꯔꯣꯀꯣ ꯑꯁꯨꯝꯅ ꯇ꯭ꯔꯤꯅꯤꯇꯤꯅ ꯃꯆꯥꯁꯤꯡꯕꯨ ꯑꯃꯃꯝꯇ ꯀꯧꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯃꯈꯣꯏꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ ꯑꯁꯣꯝ ꯅꯥꯀꯟ ꯃꯌꯨꯝ ꯂꯣꯝꯗꯅ ꯊꯣꯃꯥꯁ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤ ꯐꯣꯟ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯏ ꯑꯗꯨꯕꯨ ꯆꯠꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏꯁꯨ ꯍꯪꯐꯝ ꯂꯥꯛꯐꯝ ꯈꯪꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯈꯣꯏꯗꯨ ꯆꯠꯄ ꯌꯥꯕ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯍꯟꯖꯤꯟꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯑꯁꯦꯡꯕ ꯂꯝꯕꯤ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯐꯝꯁꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯑꯣꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯁꯤꯠꯂꯤꯕꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯒꯗꯕꯁꯨ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯍꯧꯔꯤꯕ ꯎ ꯋꯥ ꯀꯌꯥ ꯇꯦꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯛꯂꯕꯗꯤ ꯃꯈꯣꯏ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯕꯪꯒ꯭ꯂꯣ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ